Armenia Azerbaijan anigi marakta thokadaba anouba lanna ngaiduna leire 2020 dage Nagorno Karabakh ta satharakiba Armenia amadi Azerbaijan anigi marakta lange saruk ama oina tha asigi taraga humdoi leibak pokpa numit ki ahingda Azerbaijan lanmi singna Armenia gi ngamkhai lanna akan bamongda achauba khulai sing sisinaduna landarakiba duna matam oiduna haujik leibak anigi marakta chauna ungkhanaba leide Armenian singna Azerbaijan singge mathakta makoina artillery sing sisinaduna ngamkhaida satharakiba attack adugi akan bamongda maral sibaga loinana makoina UAB gi combat sing sisinarkiba bu kanna yaningdaba phongdorokle tanja asida Azerbaijan singna Armenia gi mathakta akan be attack sathakiba dugi chapchaba maram piraduna hai attack adu Armenian lanmi singna Azerbaijan gi territory da landmine sing ain gi wangbada phumjillambagi damak chathaba attack ne Azerbaijan army gi wafam aduda Armenia gi prime minister Nikol Pashinyan amadi leibak asigi defense ministry gi maikaidagi akan bamongda makoigi wafam adu lana haijinbane makoina maram chadana Armenia gi mathakta landaba yanabagi damak semjin sajinba wafam sing phongdorokpani haina haikre tanja asida Armenian lanmi singna matam sangna mari leinaraklaba Russia da Azerbaijan gi attack tagi ngakthokpa ngamnaba khulai sing tengbang pibinaba haijakre makoina phaba makhalgi khulai sing Armenia da piraklabade Azerbaijan singgi attack adu laina response tawba ngamgane tanja asida leibak ani asigi ngamkhaida thokliba wathok asida Armenia na Russia dagi military gi tengbang su piraknaba haijaba laikhre haire chairak asida Russia US amadi European Union na tharakpa report amada leibak ani asigi representative sing tharaktuna haujik oidiba ngamkhai gi sayenaba du loisinaba shanti oiba resolution ama puraknaba taksilakre haire Ukraine da thajinaba bandi sing recruit tawkhre Russian President Vladimir Putin gi chepni hairaga khangnaba Wagner Army Chief Yevgeny Prigozhin na jail da leriba tamthiba criminal amasung sex offender sing Ukraine da chatlaga tha taruk lan soknaba ngamlabade maral pumna makokpi gani haina offer tawkhre haire asagi chahi hompuga mathoi suraba tamthiba leader asina bandi sing Ukraine da lan soknaba da phanba yaroi madugi mahut nasada grenade haptuna pokhai hallaga sijagadabani haina khangan khe bandi singna Ukraine da lan soknaba chatpada yaknabagi grenade ama amasung masagi ama pugadabani haina kaidawnungda yaknabagi makhutta tadanaba wafam khangan khe video amada Prigozhin na criminal sing adu lan gi hero oirakpa yai adubu khongpham handoktuna chenaba hotnarabade khudakta kaptuna hatokani haina kihanba ukhe mahakna criminal sing recruit tawnaba honoragliba se Ukraine gi nongpoklomda Russian forces yamna thina maithiba nangkhraba matungda ne masi akan ba lan amane Chechnya amasung atai maphamda soknakiba langa khara khajik manaba phauba oide mi million anirom sikhiba Stalingrad ki landa sizinakhiba nongmai marugi chang adudage handaki lan asida aihaki nongmai maru tingbagi sangsi saruk aniga makhai heli haina Prigozhin na haikhe Ukraine da lan songnabada tha taruk hingduna leiba ngamlabade Putin gi maikaidagi maral pumna makokpi duna khudakta ningkha tamhangane sikhiba singde hero oina lairol changane Ukrainian forces na farabade masada yauba grenade pokhai handuna sijagadabane nanthokuna sena bahonaba singde khudakta makokta kaptuna hatokani haina Prigozhin na bandi singda haikhe Ukraine lan mai pakpagi laman khumduna Russia na missile attack satharakibada dam kaire yum kaya thumjinkhre Ukraine lan mai paktuna lam square kilometer lising nipan hena loksinkraba matung tarakbada Russia na laman khumduna missile attack satharakibage thokdokta Ukraine gi khathangba city Kryvyi Rih gi manak nakpada leiba reservoir dam amada missile attack satharakpadage kaiduna yum kaya ama paksana ising thumjinkhre haina official report amagi matungina phongdokle aroibada tabiriba pumnamakpu thagatsari